ꯂꯤꯗꯔꯁꯤꯡꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇ ꯄꯨꯟꯅ ꯀꯧꯔꯒ ꯐꯝꯃꯤꯟꯅꯅꯕ ꯍꯥꯏꯕꯅꯤ ꯁꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯝ ꯂꯦꯞꯄꯛꯑꯅꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯂꯩꯇꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯕꯁꯦ ꯂꯩꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯗꯣ ꯑꯩꯈꯣꯏꯁꯨ ꯈꯕꯔ ꯄꯥꯕꯗ ꯇꯥꯏ ꯑꯗꯣ ꯑꯗꯨꯃꯛꯇꯤ ꯂꯩꯇꯦꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯂꯩꯌꯦ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ तोान तोान गेम तौर तोान तोान गेम तꯧꯔꯤꯁꯦ ꯑꯩꯁꯨ ꯈꯕꯔꯗ ꯑꯩ ꯏꯁꯥꯃꯛꯇꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯐꯣꯝ ꯇꯧꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯥꯛꯏ ꯃꯁꯤ ꯀꯃꯥꯏꯅ ꯀꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯣ ꯑꯇꯣꯞꯄ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯐꯣꯝ ꯇꯧꯕ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯀꯅꯥ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯥꯕꯗ ꯂꯩꯇꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯈꯜꯂꯝꯕ ꯌꯥꯎꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯅ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯈꯟꯕꯁꯤ ꯁꯦꯟꯇꯔꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯊꯝꯕꯤ ꯑꯗꯨꯕꯨ ꯁꯤ ꯃꯇꯝ ꯌꯥꯝꯅ ꯂꯧꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯦꯅ ꯈꯟꯕꯤꯌꯨ ꯃꯇꯝ ꯌꯥꯝ ꯂꯧꯔꯤꯁꯤ ꯃꯇꯝ ꯌꯥꯝ ꯀꯟꯅ ꯂꯧꯕꯗꯤ ꯅꯠꯇ꯭ꯔꯤꯗꯀꯣ हजिक सेंटर मतम खर ꯉꯥꯏꯈꯣ ꯍꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯔꯛꯄ ꯂꯩꯇ꯭ꯔꯤ ꯁꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯤ ꯁꯔꯀꯥꯔ ꯑꯃ ꯅꯧꯅ ꯀꯃꯥꯏꯅ ꯁꯦꯝꯁꯤꯒꯦ ꯍꯥꯏꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯁꯤꯗ ꯑꯦꯝꯑꯦꯜꯑꯦ ꯀꯩ ꯂꯩꯈꯤꯕꯁꯤꯡꯗꯣ ꯌꯥꯎꯕꯒꯤ ꯆꯥꯟꯁ ꯂꯩꯕ ꯍꯥꯏꯗꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯗꯨꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯂꯥꯛꯄ ꯀꯩꯁꯨ ꯌꯥꯈꯤꯔꯣꯏꯗ ꯑꯅꯧꯕ ꯒꯕꯔꯟꯃꯦꯟ ꯂꯥꯛꯄꯁꯤꯗ ꯑꯅꯧꯕ ꯂꯤꯗꯔꯁꯤꯞ ꯁꯤꯟꯕ ꯌꯥꯕꯒꯤ ꯊꯣꯛꯄ ꯂꯩꯒꯗ꯭ꯔꯥ ꯁꯥꯔ ꯃꯁꯤ ꯀꯩꯅꯣꯒꯤ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯍꯥꯏꯔꯁꯨꯅ ꯑꯗꯨꯃꯥꯏꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯦꯟꯇꯔꯗ ꯀꯌꯥꯝ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯕꯒꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯍꯌꯦꯡ ꯈꯟꯅꯔꯀꯥꯟꯗ ꯍꯥꯏꯔꯒꯦ